USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕꯒ ꯁꯥꯎꯗꯔꯟ ꯊꯪꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯐꯦꯁꯤꯂꯤꯇꯤ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯚꯤꯒꯤ ꯚꯦꯁꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯅꯧꯕ ꯃꯔꯣꯟ ꯑꯃꯗ ꯂꯥꯛꯄꯒꯨꯝꯅ ꯎꯔꯤ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯁꯨꯡ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯄ ꯉꯝꯗꯕ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯕ ꯉꯝꯗꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯣꯏꯔꯤꯕ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯦꯅꯔꯤꯁ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ USAꯗ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯆꯥꯏꯅꯥꯗ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯨ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯂꯦꯕꯅꯟꯗ ꯌꯥꯝꯅ ꯀꯟꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯈꯤꯕꯒ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯐꯦꯁꯤꯂꯤꯇꯤ ꯕꯟꯗꯔ ꯑꯕꯥꯁꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯑꯣꯜꯂꯛꯂꯤꯕ ꯑꯑꯣꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯍꯧꯖꯤꯛ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯍꯧꯖꯤꯛ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤꯗꯃꯛꯇ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛꯅꯤ ꯑꯗꯨꯒ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯤꯖꯐꯥꯌꯔ ꯑꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ USꯅ ꯁ꯭ꯇ꯭ꯔꯦꯠ ꯍꯣꯔꯃꯨꯖꯀꯤ ꯃꯐꯝꯁꯤꯡꯗ ꯑꯅꯧꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯃꯥꯏꯟꯁꯤꯡ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯁꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯆꯧꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯎꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯖꯐꯥꯌꯔ ꯑꯁꯤꯒ ꯃꯈꯣꯏꯅ ꯆꯠꯊꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯄꯤꯁ ꯗꯤꯜ ꯑꯁꯤꯗꯤ ꯀꯥꯏꯔꯣꯏ ꯁꯤꯖꯐꯥꯌꯔ ꯑꯁꯤꯗꯤ ꯀꯥꯏꯔꯣꯏ ꯅꯦꯒꯣꯁꯤꯌꯦꯁꯟ ꯂꯦꯞꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ US ꯈꯛꯇ ꯅꯠꯇꯦ USꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯣꯏꯒꯦꯔꯥ ꯏꯖꯔꯦꯜꯅꯕꯨ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡꯁꯤꯡ ꯂꯥꯛꯂꯒꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤꯗꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ USꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯄ USꯀꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯄꯤꯕ ꯉꯝꯈꯤ ꯍꯥꯏꯗꯨꯅ IRGCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ USꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ MQ-9 ꯔꯤꯄꯔ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯍꯟꯗꯛꯇꯁꯨ ꯀꯥꯞꯊꯈꯤꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯀꯟꯐꯔꯃꯦꯁꯟ ꯂꯥꯛꯈ꯭ꯔꯕ USꯀꯤ ꯁ꯭ꯇꯦꯜꯊ ꯐꯥꯏꯇꯔ F35 ꯑꯁꯤꯒ ꯂꯣꯏꯅꯅ RQ-9ꯒꯤ ꯑꯣꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯒꯦꯗꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯥꯏ ꯗ꯭ꯔꯣꯟ ꯑꯁꯤꯕꯨꯁꯨ ꯀꯥꯞꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ F35 ꯀꯥꯞꯊꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯠꯇ ꯊꯣꯔꯛꯇ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯣꯄꯔꯦꯁꯟ ꯏꯄꯤꯛ ꯐ꯭ꯌꯨꯔꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ USꯀꯤ ꯑꯣꯏꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ 92 ꯀꯥꯞꯊꯕꯒꯤ ꯃꯅꯨꯡꯗ F35 ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯏꯔꯥꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀ꯭ꯂꯦꯝ ꯇꯧꯔꯒꯁꯨ USꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ US ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯃꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅꯃꯛ USAꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯗ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯦꯜꯊ ꯐꯥꯏꯇꯔ F35 ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯞꯊꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯥꯎꯗꯔꯟ ꯊꯪꯕ ꯂꯦꯕꯅꯟ ꯑꯃꯁꯨꯡ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯗꯨꯅ ꯍꯦꯖꯕꯨꯜꯂꯥꯍꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯦꯝꯞ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯅꯦꯠꯋꯥꯔꯛ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯧꯖꯤꯛꯁꯤ ꯍꯜꯂꯛꯂꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯚꯦꯖꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯏꯔꯥꯟ ꯑꯃꯁꯨꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯜ ꯑꯁꯤ ꯄꯨꯔꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯕꯨ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯗꯤꯜ ꯑꯁꯤ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯗ ꯊꯣꯏꯗꯣꯛꯄ ꯁꯄꯣꯔꯠ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜ ꯑꯃꯗ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯁꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯄꯣꯖꯦꯁ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯗꯦꯚꯦꯂꯞ ꯇꯧꯕ ꯉꯝꯅꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯁꯤꯖꯐꯥꯌꯔ ꯑꯃꯁꯨꯡ ꯄꯤꯁ ꯗꯤꯜ ꯑꯁꯤ USꯀ ꯂꯥꯛꯈꯤꯕ ꯇꯥꯔꯒꯁꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯖꯤꯁꯇꯦꯟꯁꯇ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛꯁꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯁꯨ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯌꯦꯡꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯂꯧꯒꯗꯕꯅꯤ꯫ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯑꯁꯤ
ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯍꯧꯗꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯍꯥꯃꯨ ꯑꯗꯨꯃꯛ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯦꯟꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤ ꯌꯦꯡꯗꯨꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯦꯗꯤꯌꯦꯇꯔ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯦꯕ꯭ꯔꯥꯍꯥꯝ ꯑꯦꯀꯣꯔꯗꯇ ꯌꯥꯎꯁꯤꯜꯂꯨ, ꯏꯖꯔꯦꯜ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯐꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯗꯤꯜ ꯑꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ, ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯂꯥꯛꯈ꯭ꯔꯦ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯏꯔꯥꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯗꯦꯕꯂꯞ ꯇꯧꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯗꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯌꯨ.ꯑꯦꯁ.ꯅ ꯁꯤꯟꯅꯔꯛꯂꯣ ꯍꯥꯏꯕꯗꯨꯗ ꯁꯤꯟꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯤꯜ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ ꯌꯨ.ꯑꯦꯁ.ꯇ ꯁꯤꯟꯅꯔꯛꯂꯣ ꯑꯗꯨꯒ ꯊꯨꯒꯥꯏꯈꯤꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯟꯇꯔ ꯑꯣꯐꯔ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯗꯤ ꯌꯥꯏ, ꯇꯧꯕꯇꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯪꯅ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯪꯅ ꯀꯔꯤꯒꯨꯝꯕ ꯃꯥꯡꯍꯟꯈꯤꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯥꯖꯗꯕ ꯑꯃ ꯂꯩꯕꯅ ꯃꯔꯨꯑꯣꯏꯅ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯥꯏꯕꯒ ꯇꯧꯊꯣꯔꯛꯄꯒ ꯃꯥꯟꯅꯗꯦ, ꯃꯔꯝ ꯑꯗꯨꯅ ꯊꯥꯖꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨ.ꯑꯦꯁ.ꯇ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯏꯅ ꯄꯤꯔꯒ ꯃꯈꯣꯏꯅ ꯑꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯥꯎꯟꯇꯔ ꯑꯣꯐꯔ ꯑꯃ ꯂꯥꯛꯂꯤ꯫ ꯃꯃꯥꯡꯗꯁꯨ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ.ꯑꯦ ꯊꯥꯖꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁ.ꯑꯦꯅ ꯌꯥꯔꯒꯗꯤ ꯔꯁꯤꯌꯥꯅ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ ꯂꯧꯗꯨꯅ ꯁ꯭ꯇꯣꯔ ꯇꯧꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯇꯕꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯐꯥꯎꯕꯗꯤ ꯆꯪꯁꯤꯟꯗꯅ ꯃꯥꯏ ꯄꯥꯛꯇꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗ ꯑꯣꯏꯅ ꯃꯈꯣꯏꯅ ꯊꯥꯖꯕ ꯍꯦꯜꯂꯤ, ꯆꯩꯅꯥꯗ ꯑꯣꯏꯅ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯁꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅꯗꯤ ꯅꯦꯇꯟꯌꯥꯍꯨꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯁꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯕꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤꯕ ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ ꯂꯧꯊꯣꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯃꯈꯣꯏꯗ ꯄꯤꯔꯛꯎ, ꯃꯈꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯨꯒꯥꯏꯒꯦ, ꯅꯠꯇ꯭ꯔꯒꯅ IAEAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯈꯛꯇ ꯃꯥꯂꯦꯝ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯑꯌꯥꯕꯗꯨꯁꯨ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯥꯎꯕꯗꯤ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯄꯤꯁ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ, ꯑꯦꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯑꯁꯤ ꯀꯅꯥꯅ ꯄꯥꯏꯒꯗꯧꯔꯤ, ꯀꯅꯥꯗ ꯊꯝꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟ